ꯍꯧꯈꯤꯕ ꯃꯦ 18 ꯀꯨꯟꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯗꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯅꯤꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯄꯨꯡ 24 ꯊꯣꯡ ꯂꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ SK TVꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯨꯡ 24ꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯕꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯥꯏꯅꯤꯡꯗꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯂꯤꯈꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯧꯈꯤꯕ ꯃꯦ 18 ꯕꯖꯥꯔ ꯃꯅꯨꯡꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯗ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯅꯣꯟ ꯂꯣꯀꯦꯜ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 3ꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯦꯗꯔꯅꯤ ꯍꯥꯏꯅ ꯐꯥꯈꯤꯕ ꯑꯁꯤꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ SK TV ꯅ꯭ꯌꯨꯁꯀꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯑꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠꯆꯩ ꯂꯩꯕ ꯌꯣꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯒꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯕꯖꯥꯔ ꯁꯣꯞ ꯑꯣꯅꯔꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯨꯀꯥꯟ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯀꯩꯊꯦꯜ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯗꯨꯀꯥꯟ ꯑꯁꯤ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯃꯤ ꯑꯗꯨ ꯆꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯌꯥꯝꯕꯁꯤꯡ ꯉꯁꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯕꯁꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯗꯤ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯨꯝ ꯀꯩꯊꯦꯜ ꯐꯝꯂꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯌꯣꯟꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨꯃꯛ ꯋꯥꯡꯉꯤ꯫ दुकान से तौर अखोई सिमी क्या हाजरीबको मोगी खुसुमन बोरो अमो बोरो फैमिली की खुदों चादब बंद तो सब पेपर में दिया है बंद है तो इसलिए हम लोग बंद किया है। नहीं कुछ क्या होता है रीजनेबल तो होता है ना, क्यों दुकान क्यों बंद कर रहा है ये सब हम लोग को ठीक से पता हमको नहीं है। पता नहीं है, नहीं। लेकिन दुकान तो बंद कर रहा है। तो अगर दुकान बंद करना है तो रीजन क्या है उसको सब कुछ मालूम पड़ना पड़ेगा ना। लेकिन हमको पता नहीं है, मतलब रात सुबह मालूम है बंद है बोल के, कैसे रीजन तो पता नहीं चला ना, कैसे पता है हम। ये बाजार शॉप ओनर्स कम्युनिटी का अलग ऑफिस है क्या? तो नहीं है, नहीं है। धर्मशाला में शायद होगा, यहाँ पे तो नहीं है। ये कम्युनिटी का कुछ कोई एग्जीक्यूटिव मेंबर और प्रेसिडेंट सेक्रेटरी है क्या? होगा, हमको पता नहीं है इसके बारे में। आप दुकानदार है क्या? आपका अभी ये दुकान है क्या? हाँ दुकान है। क्या लगा है ये दुकान बंद करने से आपका मतलब नहीं मतलब वो सब आदमी बोला आज बंद है बोल के, मार्केट जैसे बाजार एसोसिएशन बंद बुलाया है, अब क्या चीज़ का बताओ, हमको जानकारी नहीं था, आपको कैसे बताया ये हमको डिटेल पता नहीं है। मरुओइना हारिबा दुकान थोंग लोनसिनबगी खोंजंग असि ngasi ningthaukaaba numit khaktang oigadoribra natraga makhatana dukan thong losinbagi khongjing asi tangsingidra haibadudi haji phawgi oina chapchaba report leitri SK TV news ki damakta hiram asigi matangda pawdum jariba video journalist singkhai moirang saga loinana ai Benson Nongthomam Imphal।